दी फजग्रबा युमदुदगी वांगरबा कोई वर्ल्ड क्लास की थाकता सारबा अदु फजरबा बिल्डिंग मयाम लेरे कोई इम्फाल मनुंगदा मदुदगी कोई हेक थोरकपदा मागी ब्रांडेड कार दो एक थोरगा कोई मागी कोमदा नालादा कोई ओंधबा याम थेंगनखरेबा अदुना ngasagi ani si yamna contradictory oi bai tare aduna khogi masi koi flight men haiba one country two worlds inama yam phajaba yam toi sinaba yam popular oi ba praise ni magi prithvi ma lebak ani na ana sina kari harige bu khutna koi 21st century gi mobile si pairani smartphone pairani aduga akoina ngasagi 33 adigi mamang da sinaramba koigi adum khulai myam dunga si labuk te di koi sinari ba natra kai sam na koigi naha sing da haragana kara koina ju lair khulak to uba khutna 21st century gi smartphone masana koigi nala mathak ta haitare ne ko uku mathak ta koigi number 2 to bu su yawi dana hidi toilet ki problem sa so problem amne ana hauji se kamai to ge da कोई ngran han tare hadi aise sorga phajana koigi yengaga ai ahing tumjabase lightin khormaga ahing tumjabase masi sor soiba ma laga koigi mai sagi sor soiba hagadra sor manam chen ba hagadra ama laga magi branded car amna aigi koi kanghan mathakta lerambi film ne hadi taunari si phobako aduna hadi jang hiba gari two wheelers tauriba branded two wheelers mayam si adigi mana lambi si akoina umatam da lambi sina lerak onjale lerak onjan bei chang si letne gale aduga hana leramba lerak tuna gali wole adu ragadi nungdang atheng badaga ai khali angang jing ekta koi masa dagina makhon dagina thokna masane di thodaba haidi ayuktana masa ngawe nungdang dana gari ngawe ba kan nungdang kidang theng halak padi gari pesa ngawe manipura khoi gari ngawba kyam lege nungdang da khangi ayuktana masa ngawbo ramdi ko ayamba aduna madugi duna koi pai thoriba kogi magi hollywood ki dumaina paire thorise masi jumlon ama niga la laga migi kogi kano da koi thono do paisala accident thok to male haidi hojikti lona bakchi ngasai koi man tar yam phajan thambigi bai de koi kano su thambigre koi khara phut hom nang di hanjan ba adagi magi hanjan bam thok pa magi biology mutur hanjan marta ba phut ahum do orsu mapan da kogi expand to ba aina dom do changla ine dagi nakal ani mangsu tungsu aduna maya du leitre aduna kai dore hai matam nang sagi sum taksanak pa se mase ai sum taksanak pa har kanda sum ji koi football sana ba matam da su magi foul tari ba ball gi mafam se sagi khitang dor su chim dor ga ju hinjaning bagi wakalo lama mase dum lai bidong tori se aduna masidi yamna kanba regulation adu enforcement adu loine na magi civic sense mayam si loina changba amane